ngasi phongkhiba tongan manipuri se phongsingdagi maroibi I pausing myamna thamjigi ahanbada Kerala school singda sar medam lairoi supnagi oza haina kaunaragani child rights body Kerala State Commission for Protection of Child Rights KSCPCR school oza singu sar natragana medam haina kaubagi muta makhoigi nupi natragana nupa oibigi khenaba thamdana teacher haina kaunabi state sigi school punamakta directive pikre Oza sing the Kaunaba Sarna Tragana Medam Hadiboy Shidigi, teacher Hibisna Yam Hena, gender neutral Webatama Manihina, Kerala Child Writers Panel Dunaki, Saramasu Medam Hibugum Ohising a sick over to Olasu, KSCPCR Order Dunapanki, Panel Chairperson KB Manus Kumar Masu member C. Vijay Kumar no saba bench amana yumskishu numit isterasigi school punamakta teacher haiba tamadu sijinanabagi pauktak sing pinaba general education department aduda directive pikhi sar natragana medam gi mihutta teacher haina kauba sini school punamakki angang sing adugi marakta equality thambada mating oigani amasum teacher sing aduda makhoigi naksinaba adu hengat hangani haina child rights commission aduna makhoigi mot pikhi Likun sing adugi matungina oza sing adubu makhoigi nupa amasum nupi oibigi matungina sahara amasum medam haina kaubada oidiba discrimination ki phiba madu yengshinanaba miyoy amana thangalakhibu wakat ama khanabara directive adu pikhibani hainasu paushna makhatana phongdorakli makhasa tharak poina to papam sahi manga hena thabak toramdaba doctor humfuga mari dismiss tokre authority ki ayaba yauduna sahi manga hena masagi tokpom thokpa mathau sing tawramdaba madi office karamdaba doctor khumfuga mari ngasi Bihar government thabaktagi dismiss tokre haina official report amada hairi health department gi mekedi gi lakhiba complaint amaga mari lenana se minister Nitish Kumar na share loduna pangthokiba cabinet mifamda doctor sing asibu thabaktagi laukthona ba phirep laukibani doctor sing asi Bihar gi tuan district sing Araria Aurangabad, Banka, Bagalpur, Bhojpur, amasum Darbangada posting pikhibani. The Bahari doctor Singasin authority ki ayabi yaudana makhoigi posting mafamda satlamdaba thengnabadagi thabaktagi laukthoknaba phirep laukibani. Authority na phireba si laudringagi mangoinana doctor Singasida kiarak hana masagi posting mafamda satnaba khankiba su leikrabani hainasu pausda phongdorakli. Atopa paumana Nongmeina panbadagi Leikatnarakhiba Angang Leikhidre. Zamos amasung Kashmir gi manung sanba punsa district ngarang mapum khangna pairakhiba nungme maru amana panbadagi lekana duna lakhiba masagi sai mapalom suraba nupa masa mangasi hospital lekana bangamdana Leikhidre haidi report singi matungina Leikhidra nupa masa sigi maming Afran Ahmad kawi Suran Koti area ngarang Angang si laining lesun ga mari lenaba thorom ama yawringai de kadom dagi kablakhiba no khangdaba nungmai maru amana panbadagi Rajauri da leiba hospital amada pukhatuna khudaki oiba treatment chatharaba matung ma makhatana lehingnabagi damak medical college Jammu da purakhibani adubu ma ngasi numijung matungna lekana bangamdana shikhibani hairi Amaramda, Jammu police na thaudo asigi matana case ma register dauduna thijanbagi thabak satabokre hausu phabi oinati numai maru adu kanana kapthurakhibano haiba sapsana khangmangamdri adubo lalhaubu singna satakhiba thawong oiramba yai haina police ki makok thongbu official singna phongdoknarakli haidi Amaromdana unka hena tabadagi Srinagar Jammu highway thingjinkre Jammu amasung Kashmir gi mafam ayambada ingmagi sangka hena hengalakpaga loinana Kashmir gi mafam ayambada untabagi sangsu ongkhalakli Machine maram oirga Srinagar Jammu National Highway da sadok sin tawbura khudong sadaba kya tholakpadagi matam kharagi oina highway si thingjelle haina mari lenaba official sina phongdorakli Jammu amasung Kashmira mayawerap oina untabagi thawdo hanadagi hauna thoktuna lakli adubu ngarangdagi hauraga untabagi sangka hena henjilakhibaga loinana ngasi ayuk National Highway asigi akoibada highway asi thingjinnaba mari lenaba singna phirep laukibani Jammu amasung Kashmir da leiba maming salaba Gulamaki ski resort Phalgam gi tourist resort amadi mafam kyara sa paktaknana untaba thenaki Srinagar gi awang saruk singda untaba thenaki baga loinana tampak ki saruk singdana nong taki Srinagar Jammu National Highway asi yamna maruiba lambi amani leba asi atopa mafam singa phauna haliba asi hairiba lambi asi khaktani adobo lambi asi da khudong thiba thawdok sing tholaktana bagi damakta highway asi matam kharagi oina thingjin khibani Weather gi phibam phatabana maram oiraga Srinagar airport tasu khodong sadaba kya mayuk nankre ayuki matamda hana flight service leramba dugi matang nasu hongdo hongjin khra leikre ayuk angan bigi oina pung mapandagi flight service honaba phirep lokre masigi mangoinana hana leramba flight service cancel dokre hainasu pause ta phungdorakli
Makasa tharak poina to papaw mana NATO gi alliance ta Ukraine de facto member amoikre defense minister Ukraine NATO gi member am oiraga Russia gi maike di akan mamong yaning da phungdurak pa madi aruba phibam amma mayuk narabasu NATO gi military alliance ta ngasitagi Ukraine de facto member amoina shakang krehani Ukraine gi defense minister na phungdurakli Ukraine gi defense ministers Oleksiy Reznikov na phungdurakpada ma ki mapang oiriba western gi alliance na Ukraine hanagum heavy weapon khudam oina teng amadi fighter jet sing makata na pirakhigani haibagi se na thajaba lei oira kadoriba thawong si tongan ma makhal khragi protocol gi makhada mathangi taka amada sangsinduna hengna tengbang pirakpigi thawong sa tharakani haina thajai ngasi irai numita BBC ga akanana unaba amada Russia na akan mamong na athingba pirakpa sina NATO gi mekeri gi Ukraine da yaukshilak nungaitaba puklamgani haiba wafam su phongdoki Defense Minister na makata na phungdurakpada Ukraine si maning tama leba mani masigi armed forcing NATO gi member ama oiba ngamle de facto not de jure in law haina ngasidagi Ukraine gi member oina sakang kibani masigi sapsaba maramli Ukraine gi sapsaba sakti ama di kulai singlei loinana lairibu kulai singasi matau kram ni sijinagani haibigi sapsaba knowledge laibana NATO na makoi gi member oibida ayaba pirakibani NATO da hana unaba formals member singna Ukraine gi lanphamasida Ukraine gi damak lanthengna mating pangbagi mathau tabadu lairabani laibagini amadi Russia na hiramasigi matang na hana dagi hauna Ukraine na NATO da yaurabadi nuclear gi khudong thiba thulakpa yai haina section wapam phungdorakhiba sulaikibani tension na hairabada western countries singi manung the United States yauna Ukraine gi dama armor fighting vehicles ngamadi rocket kaya supply torakpada natana long range missile amasum heavier tanks sing leptana pirakpa leidibani haiden su paus na makatana su phongdorakli amasum lushilakpoina to pamarui paus myamda tentakna thamjagi myam loipu miyeng taminasi lushilakpoina to pa update amana junta na mikal pangthukna ba sem sari famna resistance force na bomb set tawduna pokhain khredi Junta lengang na control tawduna sa Asia thiang masarukta election pangthukna ba sem sari mafam singda resistance force ki urban gorilla khangbu man sa yolasgi manungda nan lethal attack sa takre amunga na pangthuk kodori ba mikhalasigi matang na military gi meketi gi phongdorakibada lengak pairama National League for Democracy aran pambai kya sajinaduna sayeni gi mamang na ka hen ba voter masing phangduna kumsing english ngani gi kungi general election sauna mai pakibani haina moral siduna le claim tawkiba lekrabani election gi phaladu junta gi lanmi singna reject tawbagoloinana NLD na pairamba sakti edu namduna kumsing english ngani gi kunga mathugi February thara munmani Matamadurigi hauna junta lengang anauba mikhalama pangthokna makoigi military lenga ki makhada khuzul tharang tawba horakre haina su phungdorakli haidi nauna pangthokadoriba mikhalasi gi damak military junta gi administrator singna haukiba ningthokaba numitagi leba sigi voter singi data collection tawbokre thabak sing adu Myanmar gi military council na campaign tawduna satharakpani loinana makoina khongwatliba voter list sing adu update tawraba matungda standard procedure amagi matangda election pangthokpagi thorang toribani data collection sida local administration singsu junta gi personal single loinana thabak tawminari masida junta gi migration amasung population department na yum office community hall sing yingsinbagi thabak sathari data collector singna satpa thabak thoram singda lewa sigi numai paiba police officer singa madi lanmi kya loinana satminari taseng namak thabak thoram madu pangthokpa makhoi gi damak ngak sinna lanmi singa du pubani haideni su paus ta phungdorakli duga huskuina di myam paus matang sa lusinjarage masung myam puna no update ngaminasi